Hello, very good day. Mayambu Request Education Channel gi maigedigi taramna okseri. Mafam ayambada robotics technology kaya masijinarakli hotel, restaurant, airport, shopping mall, factory, industry kaya ma lepa laitana sijinaba hengalakli. Asi khakta natana yumgi thabak fauba tauba hore. Hanade khoina wakhal khakta khalambani haujikti reality da kayam oirakli. Future da asina kari role lawgadawri masidagi aikoina kari kanaba lawba yabagi mahiroi singna robotics technology asida khongtage haina khallagadi kari course tamba maru oi pumnamak ngasigi video sida fangbigani maduna video si share subscribe amadi all bell button click tawa kaubiganu future asi robotics oiragadobani karigino hairagadi mina ngamdaba thabak robot na kayama ngami praman oina haiba matamda Mi amana nongmada pung kunmari thabak suwa ngamgadra roboting ami mi ama thabak supa matamda soidana maina singmada siba fauba yauri robot tadi asigumba leite employee adu salary pidragadi thabak su haiba yaroi maramdi salary adu dagi family manage tawribani adubu robot di salary piusu hairoi tautabu robot asi thawai pan madinate computer programming amani programming haibasidi mina semlibani Maramaduna robot na thabak phanayamna surabasu control di mina tawgadawribani adu oiragadi aikoina robot asi business oina sijinaba yai world top 5 robotics company madudi Sony, Denso, Media, Siemens AG amadi Honda ni India su asigi lamjel asida yamna growth oirakli India gi top 5 companies mingadudi Sastra Robotics, Grey Orange, Fanuc India Grid Bots amadi Systematics Sensible Robotics. Isagi robotics company hangdoke hairagadi process, rules and regulation khangba maru oi. Number 1 plan. Business tawba haibasi plan yamna maru oi. Plan tawba matamda khangadabasi business asida paisa kayam changani. Target market asi kanada tawsige, customer dagi charge kayam lawsige, business asigi ming asi kari haina thonsige, wahang mayam asi isani sada hangbiu. Robot asi kanana leibigani haiba wahang asi isagi wakhalda khanbiramgani praman oina haiba matamda nupa ama masagi restaurant chauna hange khallasi restaurant aduda serve taunaba mi kayama mathau taragani cook afaba ma thamlaga ataidi robot na yamna laina serve tauba yai maramdi restaurant aduda mi manga thapak sure khallasi mi amagi salary asi 10,000 ni haina parasi mi manga oiragadi 50,000 per month yearly 6 lakh. Adusu absent oiba kayama masa nungaite family problem oire haiduna laktaba kayama amaromda robot amada rupees 50,000 oirasu robot manga oiragadi 50,000 into 5 equal to 2,50,000. Adusu one time investment awaba haibasu leiraroi computer ri matengna laina tawgadabanina asumna restaurant hangliba mall aso-asoba businessmen singda fazana explain tawragadi sungsoy soidana laigani ani subada niche select tawba mathau tai masida autonomous robotics cloud robotics soft robotics amadi fog robotics robot ama semada karamba raw materials sangi madudi steel aluminum copper bronze brass foam core pvc plexiglass computer printer high speed internet mayam asi sangi mayam asi hojiki matamdadi online gi matengna yamna laina leiba yai Ahum subada business bank account hangba madi register for taxes ki tawba maru oi bank account asi business ki oina thambiba masida invest amadi profit kayam oi natraga oidi pumnamak khangba ngamgani amadi tax abadi GST compulsory mathau tani aduna register tawbiba mari subada permits and license dukan hangba tawna robotics company di hangningi haiduna hekta hangba yadi permits amadi license mathau tai masida services contract, informed consent agreement, labor safety requirement, certificate of occupancy maruoy, mga subada investor. Masadagi hauraga saukhalakpa matamdadi business asida invest tawba mi imanaba obayay natraga bank dagisu loan apply tawbayay. Taruk subada insurance. Company adu laibag thibadagi may sakpa atopa thaudok thoklagadi kiningay amani maramaduna insurance yawba maruoy. Insurance adudi general liability insurance asi yawba kanagani. Taret subada intellectual property protection. Robot semba madi saba haibasi
data mathau tagani amadi matam asidadi hacker kaya amana aranba pambai sizinaraga computer dagi data huri asidagi ngakthoknaba loinana trademark copyright patented protection mathau tagani atopa mina logo software asi huba ngamdanaba nipan subada higher technical staff robotics business asi success orba matung asida expert amadi experience leraba mioi hire tauba yai mapan subada business adu success orba matung social media like Facebook WhatsApp Instagram mayam asida advertise campaign tauba yai good robotics and bad robotics Hollywood amadi Bollywood movies kaya amada uri robot na negative role lauraga manghan takhanba mayam asi future gi oina yeng luragadi oirakpasu yai oiba natraga oidaba haibasi mioi bai khoigi khutalai Praman oina haiba matamda robot aduda Rajanikanna masamaka masak chap manaba robot ama semlaba matung robot adugi parta miyoiba na khanba ngambagi power amadi thamoida nungsiba karino khanglakpadagi Aishwaryaibu robot aduna nungsinasi yade haiduna fataba thabak crime migi mangnaba mahakpu sembiriba mapu fawba hatke tawriduni movies asidagi kari lesson fangi madudi Hojikpudi miyoibai khoina robot semli sari remote control na seasoningba mawongda seasonary adubu robot ki part asida thinking power feeling miyoiba tauna tauragadi malem asi akiba saktam amo oigani adubu hairiba mayam asi miyoiba gi khuta loina lei maramaduna mayam gi afaba kanagadaba robot oina sembiu future job hojik nongmagi job laisalaktre Future dasu amuka hena lairaroi maramdi miyoiba na tawkataba thabak ayamba robot na loina tawrakle Amazon online delivery fawba robotics amadi drone gi matingna home delivery tawrakli matam lairingaida isagi hingnaba lambi atpiu business entrepreneur gi wakhallon thambiu miyoiba khoigi di thabak laisalaktre robot na ayamba tawrakpana hogallakliba mahairoi kayasu matam asidadi job ki problem kayama hojiksu thengnari tungdasu job asidi asum watlakadori robotics courses after 12 pass computer science and engineering the interest laiba mahairoi singna course ase tambada kanagani courses madudi micro robotics bio-cybernetics medical robotics robot motion planning industrial robotics robot manipulators mayam ase course asida yarakani class 12 science with minimum 50% mark mathautai Tambalorba matung job tawba yaba madudi robotics engineer, robotics technician, robotics operator, software developer, film mayam asidagi experience laiba matung ISRO dasu ekoina thabak tawba yai mobile TV drone vehicle two wheeler four wheeler matam asidadi robot ngakta oina sizinarabani scope yamna lei asigi field asida salary package asi ahobada 5 lakh per annum oigani amadi experience laiba matung 10 to 12 lakh per annum fawba fangba yai robotics ki field asida ekoina ani thokna khaidokpa yai ahanbada course tamba lorba matung job tawba paisa ma fawwa tingdana ani subada isagi personal business oina tawba class 6 tagi hauraga master class level gi mahiroi singna yumda leina online robotics classes yaubiningba mahiro yaubiragadi screen do biriba number asida WhatsApp tawbirakpagi kudong sabasi thamjari comments ta thambiramu video sina isada kanaba fangi natraga fangde ai haki atopa YouTube channel Rikesh Technique sibusu mayamna support tawbiu channel asidagi kanaraba biography amadi motivational video kyama fangbigani video si angama makai friends singda share subscribe amadi all bell button su click tahonbiu nungaina lebiu amadi tambal lepiganu thank you